ꯅꯨꯡꯉꯥꯏꯔꯦꯗ ꯀꯩꯗꯧꯅꯔꯒꯦ ꯅꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤꯗꯨꯅ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯦ ꯑꯉꯥꯡ ꯑꯅꯤꯃꯛꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯅꯕꯥꯅꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯨꯔꯁꯦ ꯌꯥꯝꯕ ꯌꯦꯟ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯁ꯭ꯀꯨꯜꯗꯤ ꯑꯣꯖꯥ ꯔꯥꯖꯨꯅꯤ ꯍꯣꯏꯗ ꯇꯝꯍꯟꯒꯗꯕꯅꯤꯀꯣ ꯃꯥꯂꯦꯝ ꯅꯪꯁꯨ ꯁꯤꯗ ꯇꯝꯗꯣꯏꯔꯕꯣ? ꯅꯪꯁꯨ ꯇꯝꯃꯤꯔꯣ? ꯌꯥꯝ ꯊꯥꯖꯗꯦ. ꯀꯔꯤꯕ? ꯀꯩꯁꯨ ꯅꯠꯇꯦ. ꯉꯥꯟꯕꯗꯤ? ꯉꯥꯟꯕꯗꯤ ꯍꯣꯡꯗ꯭ꯔꯦ. ꯍꯥꯟꯅꯗꯤ ꯇꯝꯃꯦ. ꯅꯪꯁꯨ ꯁꯤꯗ ꯇꯝꯃꯝꯕꯁꯦ ꯌꯥꯝ ꯐꯔꯦ. ꯑꯩꯁꯨ ꯈꯪꯅꯕ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯅꯦ. ꯏꯇꯥꯎ ꯀꯩ ꯂꯝꯗꯩꯅꯣ? ꯀꯣꯡꯕꯗꯩꯅꯤ. ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯁꯦ. ꯃꯃꯥꯡ ꯐꯝꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ. ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯥꯟꯈꯤꯅꯦꯕ. ꯏꯇꯥꯎ ꯅꯣꯏ ꯁꯥꯏꯔꯣ ꯁꯤꯕꯣ? ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯁꯦ. ꯅꯠꯇꯦꯍꯦ. ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ. ꯑꯩꯒꯤ ꯃꯤꯡꯅ ꯍꯦꯝꯕ, ꯑꯗꯨꯒ ꯃꯥꯒꯤꯅ ꯅꯥꯎꯆꯥ. ꯃꯅꯤꯡꯒꯤꯁꯤꯅ ꯏꯃꯣꯕ, ꯑꯗꯨꯒ ꯑꯃ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯇꯥꯕꯁꯦ ꯑꯁꯤꯅ ꯂꯦꯝꯕ. ꯃꯤꯡꯁꯤꯒ ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ? ꯑꯋꯥꯕ ꯅꯣꯏ ꯃꯌꯥꯝ ꯎꯕꯗꯅꯦ ꯑꯩ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤꯀꯣ. ꯌꯥꯔꯦ ꯑꯣꯖꯥ. ꯍꯥꯄꯨ ꯈꯨꯆꯨꯗꯨꯒ ꯍꯥꯏꯔꯗꯤꯅꯦ ꯃꯤꯡꯗꯣ ꯎꯄꯥꯏ ꯀꯧꯕꯅꯦꯅ ꯆꯥꯅꯅꯤ. ꯑꯩꯒꯤ ꯃꯤꯡꯅ ꯃꯥꯂꯦꯝ. ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯄꯨꯟꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯤꯀꯣ. ꯍꯣꯏ. 이붕어도 빠봉이네. 난기 실래래. 로레 난기소. 세세 난기 실래래.
이붕어, 이사부 ꯀꯩꯗꯧꯔꯒꯦ? 이마, ꯉꯥꯟꯕꯗꯣ 마부 masa ngamde 하이ꯕꯗꯨꯕꯨ khara pharaba? ꯐꯠꯇ꯭ꯔꯤ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯈꯔ ꯂꯨꯏ ꯍꯥꯏ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯆꯪꯅꯤ ꯍꯥꯏ ꯏꯃꯥ Oh, 이마 오퍼레이션 ꯇꯧꯅꯤ ꯍꯥꯏ